ꯑꯩꯈꯣꯏꯒꯤ ꯆꯠꯄ ꯗꯤꯃꯥꯟꯁꯨ ꯂꯩꯌꯦ ꯑꯩꯈꯣꯏꯒꯤ UNCꯁꯨ ꯂꯩꯌꯦ and then OJTC ꯃꯌꯥꯝ ꯂꯩꯌꯦ ꯑꯗꯨ ꯃꯣꯏꯒꯤ ꯆꯠꯄ ꯗꯤꯃꯥꯟꯗꯨꯗꯤ ꯑꯍꯟꯁꯤꯡꯅ ꯇꯧꯔꯛꯀꯅꯤ ꯑꯗꯨꯕꯨ ꯑꯦꯁ ꯑꯦ ꯖꯟꯖꯤ ꯑꯃ ꯑꯣꯏꯅ ꯑꯆꯨꯝꯕ ꯖꯁꯇꯤꯁ ꯑꯆꯨꯝꯕ ꯋꯥꯌꯦꯜꯁꯦ ꯄꯨꯊꯣꯛꯄꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯇꯝꯊꯤꯅ ꯍꯥꯞꯄꯤꯔꯤꯕ ꯖꯁꯇꯤꯁꯀꯤ ꯃꯈꯥꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯦ ꯇꯝꯊꯤꯅ ꯍꯥꯞꯄꯤꯔꯤꯕ ꯀꯜꯄ꯭ꯔꯤꯠꯁꯦ ꯊꯥꯗꯣꯛꯄꯤꯌꯨ ꯑꯗꯨꯒ ꯃꯣꯏꯕꯨꯁꯨ ꯂꯣꯒꯤ ꯄꯤꯕ ꯌꯥꯕ ꯆꯩꯔꯥꯛꯁꯦ ꯄꯤꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯖꯟꯖꯤ ꯁꯥꯏꯗꯒꯤꯗꯤ ꯑꯗꯨ ꯊꯥꯕꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯁꯤꯡꯒꯤ ꯁꯦꯁꯣ ꯂꯤꯗꯔꯁ ꯃꯤꯌꯥꯝꯅꯗꯤ ꯇꯧꯕꯗꯤ ꯂꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯖꯟꯖꯤꯗꯗꯤ ꯑꯁꯤꯃꯛꯇꯤ ꯇꯧꯗꯦ ꯑꯩꯈꯣꯏꯗꯤ ꯄꯤꯁꯁꯦ ꯄꯥꯝꯃꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯣꯜ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯩꯇꯩ ꯑꯣꯏꯔꯣ ꯅꯥꯒꯥꯁꯨ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯂꯩꯃꯤꯟꯅꯁꯦ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯊꯣꯛꯄꯅꯤꯅ ꯅꯨꯡꯉꯥꯏꯃꯟꯗꯕꯒꯤ ꯑꯩꯈꯣꯏ ꯑꯁꯤꯒꯤ ꯀꯦꯟꯗꯜ ꯂꯥꯏꯠ ꯂꯩꯖꯧꯁꯨ ꯂꯩꯕꯅꯤ ꯅꯨꯡꯁꯤꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯄꯥ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔ ꯅꯥꯒꯥ ꯖꯟꯖꯤ ꯃꯌꯥꯝ ꯄꯨꯜꯂꯒ ꯃꯃꯥꯡꯗ ꯆꯠꯊꯈꯤꯕ ꯂꯥꯂꯣꯟꯕ ꯈꯣꯏꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯗꯔꯁ ꯖꯦꯅꯔꯣꯡ ꯄꯤꯅꯥꯒ ꯃꯤ 3 ꯈꯠꯇꯣꯛꯈꯤꯕꯒꯤ ꯃꯇꯥꯡꯗ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯋꯥꯔꯤ ꯉꯥꯡꯕꯤꯅꯕ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯔꯒ ꯂꯩꯌꯦ ꯑꯗꯨꯒ ꯊꯥꯎꯖꯟ ꯖꯟꯖꯤꯁꯦ ꯄꯨꯟꯁꯤꯜꯂꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯁꯨ ꯂꯩꯌꯦ and then so many state leaders here ꯑꯗꯨ ꯃꯣꯏꯁꯨ ꯇꯧꯔꯤꯌꯦ ꯃꯣꯏꯅ ꯇꯧꯗꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯣꯏꯕꯨ ꯑꯦꯒꯦꯟꯁ ꯇꯧꯕ ꯑꯦꯅꯤ ꯅꯨꯡꯉꯥꯏꯇꯕ ꯇꯧꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯖꯦꯟꯖꯤꯁꯨ ꯋꯥꯈꯜꯁꯦ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯗ ꯑꯩꯈꯣꯏ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯤ ꯊꯤꯅ ꯍꯟꯕꯤꯔꯝꯕ ꯑꯩꯈꯣꯏ ꯕ꯭ꯔꯗꯔꯁꯤꯡꯁꯦ ꯂꯥꯟ ꯃꯇꯝꯅꯤꯅ ꯍꯠꯅꯕ ꯍꯥꯏꯕꯁꯤꯗꯤ ꯃꯍꯧꯁꯥꯅꯤ ꯑꯗꯨꯕꯨ ꯃꯇꯦꯛ ꯀꯛꯂꯒ ꯍꯠꯄꯤꯔꯝꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏ ꯑꯁꯤ ꯀꯦꯟꯗꯜ ꯂꯥꯏꯠ ꯚꯤꯖꯨꯋꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯣꯔꯒꯅꯥꯏꯖ ꯇꯧꯕꯅꯤ ꯑꯗꯨꯅ ꯁꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔꯁ ꯖꯦꯅꯔꯦꯜ ꯄꯤꯅꯥꯒ ꯃꯤ ꯁꯤꯈꯤꯕꯁꯤꯡ ꯃꯣꯏꯒꯤ ꯊꯋꯥꯏꯁꯦ ꯏꯪꯅ ꯇꯞꯅ ꯄꯣꯊꯥꯅꯉꯥꯏ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯕꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯥꯏꯈꯤꯕꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯄꯦꯟꯗꯕꯁꯨ ꯌꯥꯝ ꯂꯩꯔꯦ ꯃꯤ ꯑꯃꯕꯨ ꯍꯥꯠꯄꯗ ꯃꯤ ꯑꯃꯒꯤ ꯋꯥꯈꯜ ꯄꯨꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯥꯒꯤ ꯂꯝꯆꯠ ꯆꯠꯂꯒ ꯍꯥꯠꯄꯤꯔꯝꯕ ꯃꯇꯦꯛ ꯃꯇꯦꯛ ꯀꯥꯊꯠꯂꯒ ꯄꯤꯔꯝꯕ ꯑꯗꯨꯒꯤꯗꯃꯛꯇ ꯋꯥꯈꯜꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯕꯤꯛ ꯀ꯭ꯋꯦꯁꯟ ꯌꯥꯝꯅ ꯆꯤꯡꯅꯕ ꯑꯃꯁꯨ ꯂꯩꯌꯦ on the very day of 13th May ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯇꯔꯥꯅꯤꯄꯥꯟꯁꯦ ꯐꯥꯏ ꯐꯥꯕ ꯅꯨꯃꯤꯠꯃꯛꯇꯨꯗ ꯂꯥꯏꯂꯣꯟꯕ ꯈꯥꯏꯒꯤ ꯋꯨꯃꯟ ꯋꯤꯡꯅ ꯐꯥꯕꯅꯤ and after that ꯃꯣꯏꯁꯦ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯇ ꯍꯦꯟꯑꯣꯚꯔ ꯇꯧꯕꯅꯤ ꯑꯗꯨ ꯇꯧꯕ ꯃꯇꯨꯡꯗ ꯃꯣꯏꯁꯦ ꯅꯨꯄꯤꯒ ꯅꯨꯄꯥꯁꯦ ꯁꯦꯄꯔꯦꯠ ꯇꯧꯕꯤꯌꯦ ꯁꯦꯄꯔꯦꯠ ꯍꯦꯛ ꯇꯧꯕꯤꯕ ꯃꯇꯨꯡꯗ ꯅꯨꯄꯥꯁꯤꯡꯁꯦ ꯍꯦꯛ ꯐꯥꯔꯒ ꯃꯃꯤꯠ ꯄꯨꯟꯁꯜꯂꯒ ꯒꯥꯔꯤꯗ ꯍꯥꯞꯆꯜꯂꯒ ꯆꯥꯏꯇꯨꯞꯅꯦ ꯌꯣꯄꯥꯛꯅꯦ ꯀꯔꯤ ꯀꯔꯤꯅꯣꯁꯦ ꯍꯥꯞꯆꯜꯂꯒ ꯑꯗꯨꯒ ꯆꯠꯈꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯣꯁꯇꯦꯁꯦꯁ ꯅꯨꯄꯤ 12 ꯍꯟꯗꯛꯄꯁꯤꯅ ꯍꯥꯏꯕ ꯑꯗꯨ ꯅꯨꯄꯤꯁꯤꯡꯕꯨꯁꯨ ꯐꯥꯔꯦ ꯃꯃꯤꯠ ꯄꯨꯟꯂꯦ ꯀꯥꯈꯠꯂꯦ ꯃꯣꯏꯕꯨꯁꯨ ꯆꯥꯛ ꯄꯤꯖꯔꯦ ꯑꯗꯨꯒ ꯃꯃꯤꯠ ꯄꯨꯟꯁꯜꯂꯒ ꯆꯥꯛ ꯆꯥꯔꯦ and the next day ꯅꯣꯡꯃ ꯑꯃꯁꯦ ꯅꯨꯃꯤꯠ ꯑꯃꯁꯦ ꯁꯥ ꯄꯤꯖꯩꯌꯦ ꯍꯌꯦꯡ ꯃꯣꯏꯗ ꯁꯥ ꯄꯤꯖꯩꯌꯦ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗ ꯀꯔꯝꯕ ꯁꯥ ꯍꯥꯏꯕꯁꯦ ꯃꯣꯏ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕ ꯃꯃꯤꯠꯁꯨ ꯎꯗꯕꯅꯤꯅ and then ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯁꯥꯁꯦ ꯃꯁꯛ ꯈꯪꯗ꯭ꯔꯁꯨ ꯎꯗ꯭ꯔꯁꯨ ꯃꯅꯝꯗꯒꯤ ꯃꯥꯒꯤ ꯆꯥꯕꯗꯤ ꯑꯩꯈꯣꯏ ꯈꯪꯗꯣꯛꯄꯁꯤ ꯉꯝꯒꯅꯤ ꯑꯁꯤꯁꯦ ꯌꯦꯟ ꯁꯥꯅꯤ ꯑꯁꯤꯁꯦ ꯑꯣꯛ ꯁꯥꯅꯤ ꯍꯥꯏꯕꯁꯤ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯑꯗꯨ ꯅꯨꯃꯤꯠꯇ ꯃꯣꯏꯅ ꯄꯤꯕꯁꯦ ꯌꯥꯝꯅ ꯁ꯭ꯇꯔꯦꯟꯖ ꯑꯣꯏꯕ ꯌꯥꯝꯅ ꯑꯉꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯃꯣꯏꯒꯤ ꯋꯥꯈꯜꯗ ꯀꯔꯝꯕ ꯁꯥꯕꯨꯗꯤ ꯈꯪꯗꯣꯛꯄ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯀꯣꯏꯁꯟ ꯂꯩꯌꯦ ꯃꯗꯨꯗꯤ ꯉꯁꯥꯏ ꯃꯣꯏꯒꯤ ꯐꯥꯈꯤꯕ ꯅꯨꯄꯥꯁꯤꯡꯁꯦ ꯍꯥꯠꯇꯣꯛꯂꯒ ꯃꯣꯏꯒꯤ ꯁꯥꯁꯦ ꯀꯛꯂꯒ ꯄꯤꯖꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯌꯥꯝꯅ ꯆꯃꯝꯅꯕ ꯑꯩꯈꯣꯏꯗ ꯂꯩꯌꯦ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯊꯣꯛꯄꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯁꯤꯒꯨꯝꯕꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗꯁꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯉꯁꯤ more than thousands of people, Genjis, leaders, loꯏꯅꯃꯛꯁꯦ ꯂꯥꯛꯃꯤꯟꯅꯔꯒ ꯑꯗꯨꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯐꯣꯡꯗꯣꯛꯆꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯦꯄꯤꯜꯁꯨ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯅꯤꯡꯉꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯁꯨ ꯂꯩꯌꯦ ꯑꯩꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯕꯤꯕ ꯂꯩꯌꯦ as I said there are so many CSO leaders is there ꯑꯗꯨꯅ ꯃꯣꯏꯅꯁꯨ ꯈꯔ ꯐꯖꯅ ꯌꯦꯡꯁꯤꯜꯂꯒ ꯍꯧꯖꯤꯛꯇꯤ ꯃꯣꯛꯇ ꯂꯩꯔꯤꯕ ꯃꯇꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯖꯦꯅꯔꯣꯡ ꯄꯨꯏ ꯅꯥꯒꯥꯁ ꯃꯣꯏꯒꯤ ꯍꯛꯆꯥꯡꯁꯦ
DNA test or mo masak ang mo siyempre aduna andu di damat justice ay base ako Gen Z side lagi naga Gen Z jalan Gen Z apa mayam angang sa side lagi adu justice di pra yo ay base ay jemi ko ngam mo sumay president ko bire mo ju ta ko bire aduga akoy nagasina apangasi hakiba mido mi tala wero kun wano ja manana ka exchange to thokra ka ngai na ina lai sin di khanmani adubu aduba thodosi thokre atopa raina ko na bata lae aduga akona government na pan ngai dama ba sa agency sa ni ko ngai to pa have say line number 5 village is not a very big village mogi geographically it's a very small village akwai manipur da more than 25,000 militants labani police personnel labani ever labani just 2,000 3,000 se thabiro ne lagna faida ko mi thajan lo adu wadi oin mas cover to program sido ko nam ne ne da masai mang chiba mi tarup che ko brother se I chance to say hare moi na akwai mi tani thaina da phaye tarup che ko khangde hai kra ni adu moi gi nu anga phamin na mi shi ne moi na ai witness ko ga phachi ne bi khang ram ne adu phoba da moi na ki singi washi da ga lai hai bo adu da na ko na yamna nungai da se ana masai ku ko na je London by 5 bele se yamna to bo ko ne ke ma cha ma adu da mi si ma ni police personnel thousand da ki hu ma to ri so ai da mi da khang si dringa da ko ya adu ko hoji di yamna thai ma matung na di after the actions of the hostages government mi kha thare apai mi thabire thiba phangdre umba phangdre hena so government side isu lotu e adu ko apai adum chiri phangani patani longani hena adum haye adu bo haita kuki hostages 14 apai naga UNC kana haita do matung da next day da kuki gi mi haita do matung da masai thiba phangdana laiba apai naga mi tarup se direct phadok machine direct thidok machine apai khanyam china ngasai digi moise phangraga asiba hapchangse makam amana phangraga laikhrabne bje akhoi wa mi ha phangrabne aduna ngasai do moi kari lori no haibne aduna moi na ta sai na akhoi achumba mo akhoi sai na nungsi ba achumba justice nu dong ga on the very day moise tv ga numin ama thire phangde next day mu tiga do bani aduni to bi aduna last hour da kuki gi hostesses hai release to ba matungda akhoi gi mi hai direct thira phangmase adudane wakal yam ngai trisi thank you Masih sudah tinggi di perata. Aku ye officer yang so masa gue ada berumur di minggu panjang asing pun asing tinggi di sini. Baik itu udah bicara tentang lima perata terus itu nanti gue so akan membaik itu nak. Pin tu gue nak cari ini hasil saya nanti dia cari ba kita imagine yang so anda kadang-kadang hasil kami ani sudah nak. Nasi kita mah kita makan lagi ba, ay makan lagi ba. Nupa mata miyang mo itu tanggal yo. Nupa miyang mo itu tanggal yo. Nupa miyang mo. Nupa miyang mo tanggal le. Nasi kita minta ay kita mah asik mata hamsi. Ay na tengna kiba. Ay wala to kiba. Aseng tu giwat itu ay biye. Ay makan dia biba. Angang sing no kai miam si ti kunta yau da ba angang miam me hate khanje ai gi mang le bi ba ko ya ro mi ayam ma han su ye le ye ador sa ai no ko ta ni ti kunta kun adu gi mi ya le to kam ma ta ni hate ha bi ge ngasi oki sing na lagon ba kai da lai ko kam na kun sa kun gi mi tru hat ke si no ko gi ta ma angang ko ai na thang no asini tatha agoi bi matam moira khrabne 1993 da aina thengna khiba adum tamna 1993 ki 97 2000 adu khau bi brata ai ko wi ningwani adu ki matamna thengna si sehi puning gi kapasi han tha da na adum nei uji khau ba mo wi le gi ai gi ithak ta lei ba ai gi tadam maksu 1997 September da ko kising na khibani adu ni mitani kramai dobra imung amala mitre mama mata mitre si sule ne egi kundige mo koi si part 4 le ye part 2 da adum han jo ki bane adula han sing nagri haramra
ꯀꯣꯀꯤꯁꯤꯡꯗꯤ ꯑꯩꯈꯣꯏꯗ ꯃꯇꯝ ꯈꯔ ꯂꯩꯒꯦ ꯍꯥꯏꯅ ꯅꯤꯔꯁꯨ ꯃꯈꯣꯏꯒꯤ ꯄꯣꯄꯨꯂꯦꯁꯟ ꯌꯥꯝꯈꯠꯄꯗ ꯑꯩꯈꯣꯏꯕꯨ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯆꯍꯤ 10, 15, 30 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯕꯅꯦ ꯃꯈꯣꯏꯗꯤ ꯃꯥꯡꯍꯟꯗꯕꯗꯤ ꯁꯨꯝ ꯌꯥꯔꯣꯏ ꯍꯥꯏꯕꯁꯦ ꯑꯍꯟꯁꯤꯡꯅ ꯍꯥꯏꯔꯝꯃꯦ ꯑꯗꯨꯗ ꯑꯩ ꯊꯥꯖꯗꯦ ꯀꯅꯥꯅ ꯁꯣꯏꯕ꯭ꯔꯥ ꯀꯅꯥꯅ ꯀꯔꯤ ꯇꯧꯕ꯭ꯔꯥ ꯑꯗꯨ ꯑꯩ ꯊꯥꯖꯗꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯉꯣꯟꯗ ꯊꯦꯡꯅꯕꯅꯤꯅ ꯀꯣꯀꯤꯁꯤꯡꯗꯤ ꯃꯈꯣꯏꯗꯤ ꯃꯤ ꯌꯥꯝ ꯂꯥꯛꯈ꯭ꯔꯗꯤ ꯁꯣꯏꯗꯅ ꯂꯝꯗꯤ ꯑꯩꯈꯣꯏ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏꯗꯤ ꯃꯤꯁꯤ ꯑꯩꯈꯣꯏꯅ ꯄꯥꯝꯗꯕ ꯃꯈꯣꯏꯅ ꯃꯆꯥ ꯄꯣꯛꯇꯕ ꯃꯤ ꯍꯟꯅꯗꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯅ ꯌꯥꯕꯒꯤ ꯃꯈꯣꯏ ꯆꯪꯖꯐꯝ ꯂꯧꯔꯒ ꯂꯩꯕꯅꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯗꯨꯗꯒꯤ ꯑꯍꯦꯟꯕ NRC ꯇꯧꯗꯕꯤꯗ ꯁꯦꯟꯁꯦꯁ ꯂꯧꯕꯗꯒꯤ ꯃꯤ ꯃꯌꯥꯝꯁꯤ ꯆꯪꯁꯤꯜꯂꯒ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯗꯒꯤ ꯃꯈꯣꯏꯒꯤ ꯄꯣꯄꯨꯂꯦꯁꯟ ꯌꯥꯝꯈ꯭ꯔꯦ